Citizens Association for Rural Development Card Wabagai Amadi Social and Economic Development Organization SEDO HIYANGLAM gi MAIKEIDAGI ngasi Wabagai Higher Secondary School da class 12 ki exam ga mari LEINANA THOKKHIBA THOUDOK ADUBU YANINGDABA PHONGDORAKKLI Paumi singa unaba amada Card Wabagai gi Games and Sport ki Secretary Namairakpam Binantana Hai Laibak Thibadagi ngasi gi exam center asida thoganingdaba THOUDOK ama thokre makha tarakpada asikma pamdaba THOUDOK asi makha tana amuk thogandanaba SEDO HIYANGLAM amadi Card Wabagai gi MAIKEIDAGI oza sing staff sing amadi mari leinariba loisangi mateng panglagani mari leinaba singnasu school asida hangliba exam center asi atopada hongdok pi khiganu makha tana center asi school asida adumak thambiyu hainasu Card Wabagai amadi SEDO HIYANGLAM gi MAIKEIDAGI mari leinaba singi pukning chingselakli Jusi lajariba Card Wabagai Amadi SEDO HIYANGLAM hariba anisna pullaga makata ba lemoriba parikha thagada numising asidai koi section tharang lokhan minaraga school gi ojasing staff sing aduga mari lenaba authority single loina pun minaraga koi club ki side gi mateng pang minaraga hariba numising asi koi kha leba numising asi akai koi thoktana ba amadi makata ba thobuk thoning da thobuk sing thoktana ba gi dama koi gi side gi su angam mateng pang jaragani aduga sidai hariba school la sisu koi hariba center si hongbidana ba su mafam masida dum makata na lehenbina ba su mari lenaba department se su ekoi Card Wabagai Amadi SEDO HIYANGLAM gi MAIKEIDAGI media gi through the ekoi object se pijari